나칼마롬다나 산드라나 갱 멤버 마기 마콕도 눅누 슈가이드나 하도이 마슈부다 토파 갱스터 마디 바카트 탁탁 니클바니 마토이 힌제나 마기 데목도 마팜시 타도프 시엔크가 아왕모 타마도 마카카투 시엔크레 또부두 산드라나 마부수 한나 마기 데목도 단다라리바니 호색 산드라나 마기 샥티 시나도나 아왕모 타기시 야무투르 숑칼라이 아도 갱스터 누파스 타바디 마마카다 파이트르 푸진드노 타이 옵시 치투는 셀링이 산드라시 아무것도 못하게 쫑타래 아도가 마기 마콕시 파이트는 레이텍도나 하도래 또부두 단자시던 걸 와팜디 산드라니 앵토르폰 담다 샤니시 마기 망다 렙라가 마나 떠리부 타부 쿠디묵시 로이니 예앵돈 레람네 마코이니 시 싹 렙도는 미샤나도는 학등 예앵나라가 레이 아도부 샤니시디 기비디 마사 탁탁 닉바 하이브도 오이라마니 아솜나 산드라디 예앵돈 레람다가 마사시 갸안 망돈 레이 마이다 하이타라가 따그래 나칼마다나 앙앙 누핌사시기 와리다 무불락래 시르가다 마마시기 마마이다 난비두나 앙앙시 깝리 아도구 만 하이리 이마 아이 시까리 떠오르보나 하이브시 이사는 강제들에 마마나 콘젤 닉두나 하이리 이베마 이쇼나 능원다 마기 샥티 카라 구돌 폴 오이나 비비럭 보이랑가니 아도보 아생부두 까리노 하이브시디 아이니 수캉데 상사르스다 아와브나 픽 탈라바 가나수 레제드라바 토라 타르바 싱아두기드막다 마땡 방비루나바 이쇼나 능가시 셈비럭 보이랑마수야이 아도나 능 까리 수와루누 이쇼나 능기드막다 야이파나바 푸니 신비럭가니 낭기 하이바부 마탐 쭈빠다 아춤바 하이바두가 마룹 사나가다바니 아춤바기드막다 낭기 타와이 파워카 톡두나 마두기드막다 레빵암보 오이가다바니 낭나 아와바 타르바 미싱기 마땡 방둔 레이나나바기드막다 낭가세 힝다바 야다바니 마팜스다 닝토기 아헨 블란 미캬am 소이든 락라가니 마람바도 낭 야마 투니 센트로 단자시다 마팜스다 레리바 싱스디 앙앙시부 우르가 바칸나두나 마기 앵나리바니 오직 앙앙 핌사시 야마 카나카나 갑리 마팜스 타독두나 센크로 하이드나 마마나 야마 카나 강실락바다기 사닝다 앙앙 핌사시 마마부 타독음나가 삿크레 마마부 한해한해 예앵람나가 마팜스디기 야마 깐나 시엔키 마시 마퉁 ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯤꯕꯝ ꯊꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯉꯛꯇꯨꯅ ꯃꯁꯤꯒꯤ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯃꯟꯗꯤꯔꯒꯤ ꯄꯨꯖꯥꯔꯤ ꯑꯍꯜ ꯑꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯅꯤꯂꯤ ꯀꯥꯂꯤꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯂꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯕꯔꯒꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯤꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯃꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯒ ꯅꯛꯅꯔꯝꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯂꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯤ ꯅꯤꯂꯤꯅ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯗꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯥꯒꯤ ꯏ ꯊꯛꯇꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯀꯠꯇꯨꯅ ꯈꯨꯔꯨꯝꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯛꯁꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯅꯔꯤꯕꯅꯤ ꯌꯛꯁꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯚꯦꯝꯄꯥꯌꯔ ꯍꯥꯏꯕꯅꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯌꯥꯎꯈ꯭ꯔꯕꯤ ꯀꯥꯂꯤꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯛꯂꯤꯕꯤ ꯆꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯁꯨ ꯅꯨꯄꯤꯅ ꯍꯪꯂꯛꯏ ꯄꯨꯄꯨꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯣ ꯃꯁꯤꯗ ꯚꯔꯒꯤꯁꯅ ꯅꯣꯛꯇꯨꯅ ꯑꯩꯅ ꯌꯥꯝꯅ ꯂꯤꯔꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯪꯈꯤ ꯃꯗꯣ ꯆꯔꯆꯀꯤ ꯄ꯭ꯔꯤꯁ ꯑꯃꯅ ꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯨ ꯅꯨꯄꯤꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯄꯨ ꯅꯤꯂꯤ ꯍꯥꯏꯔꯤꯕꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯗ ꯚꯔꯒꯤꯁꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯜ ꯑꯃꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯤꯂꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯦ ꯁꯤꯕ ꯅꯥꯏꯗꯕꯤ ꯑꯣꯃꯣꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯁꯨ ꯅꯨꯄꯤꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯤꯂꯤꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕꯤ ꯁꯤꯔꯒꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯂꯤꯒꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯃꯔ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯜꯂꯛꯆꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗ ꯃꯄꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯦꯛꯇꯁꯨ ꯍꯥꯏꯈꯤꯅꯨ ꯁꯨꯄꯔ ꯍꯤꯔꯣ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯑꯁꯣꯟꯕ ꯑꯃꯃꯝ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯛꯏ ꯅꯣꯡꯃꯗꯤ ꯅꯤꯂꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯦ ꯃꯍꯥꯛꯅꯗꯤ ꯅꯤꯂꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯑꯁꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯃꯁꯨ ꯅꯨꯄꯤꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯄꯨꯄꯨ ꯚꯔꯒꯤꯁꯅ ꯀꯊꯅꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯤꯁ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯋꯥꯔꯤꯁꯦ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯀꯊꯅꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯁ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯋꯥꯇꯔꯐꯣꯜꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯥꯡꯗ ꯀꯊꯅꯥꯔ ꯅꯨꯄꯥ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ
ꯁꯦꯟꯊꯔꯤꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯈꯨꯠꯅ ꯍꯥꯡꯗꯣꯛꯏ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯨꯕꯗ ꯃꯥꯅ ꯃꯤꯠ ꯊꯛꯀꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯍꯥꯔꯠ ꯃꯄꯥꯃꯛꯇꯗ ꯀꯊꯅꯥꯔ ꯅꯨꯄꯥꯁꯤꯅ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯁꯨꯔꯤꯁꯤꯅ ꯊꯤꯟꯈ꯭ꯔꯦ ꯊꯥꯡ ꯁꯨꯔꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯁꯨꯔꯤ ꯃꯆꯩ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯥꯔꯠ ꯃꯅꯨꯡꯗ ꯌꯨꯗꯨꯅ ꯂꯩꯍꯧꯔꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯚꯦꯝꯄꯤꯌꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯑꯣꯏꯔꯤꯕꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯥꯔꯠ ꯑꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯍꯥꯔꯠꯇ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯁꯣꯛꯍꯟꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨꯁꯨ ꯁꯤꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯅꯤꯂꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯔꯛꯂꯦ ꯑꯁꯨꯝꯅ ꯕꯔꯒꯤꯁꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯑꯉꯥꯡꯒꯤ ꯃꯃꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯆꯩꯁꯤꯜꯂꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯣꯝꯒꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯉꯥꯡꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯗꯨꯕꯨ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯣ ꯇꯨꯝꯕꯒꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯕꯔꯒꯤꯁ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯥꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯦꯆꯤꯟ ꯀꯌꯥ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯔꯨꯕ ꯃꯈꯜꯒꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯏ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯤꯂꯤꯗꯨ ꯁꯤꯈ꯭ꯔꯕꯔꯥ ꯃꯁꯤꯗ ꯕꯔꯒꯤꯁꯅ ꯅꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯤꯂꯤꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯀꯊꯅꯥꯔ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯁ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯕꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯉꯁꯥꯏ ꯕꯔꯒꯤꯁꯅ ꯍꯥꯏꯈꯤꯕ ꯃꯥꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯒꯤ ꯄ꯭ꯔꯤꯁ ꯅꯨꯄꯥꯁꯤꯅ ꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯕꯔꯒꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯦꯔ ꯂꯤꯚ ꯑꯃꯣꯡ ꯑꯁ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯎꯔꯒ ꯃꯥꯅ ꯍꯪꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯣꯝ ꯑꯥꯏꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯈꯤꯕꯅꯤ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟ ꯅꯦꯝꯅꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯏꯕ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯕꯔꯒꯤꯁ ꯀꯨꯔꯤꯌꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯃꯥꯡꯗ ꯇꯣꯝ ꯑꯥꯏꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯅꯨꯁꯜꯂꯝꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯩꯔꯝꯂꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯟꯗ꯭ꯔꯥ ꯑꯁꯤꯗꯤ ꯚꯦꯝꯄꯥꯌꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯅꯨꯕ ꯅꯥꯏꯗꯕ ꯁꯤꯕ ꯅꯥꯏꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤꯅ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯍꯤꯔꯣ ꯀꯣꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯠꯄꯒ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯟꯇꯔꯚꯦꯜ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯁꯅꯤ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯜꯂꯝꯂꯦ ꯑꯣꯇꯣ ꯃꯅꯨꯡꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯄꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯃꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯗꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯨꯜꯂꯤꯕ ꯐꯤ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯪ ꯄꯤꯒꯦ ꯑꯍꯥꯟꯕ ꯑꯣꯞꯁꯟꯅ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯅꯤꯛꯇꯨꯅ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯋꯥꯗꯤ ꯉꯥꯡꯕ ꯇꯧꯗꯅ ꯑꯣꯇꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕꯁꯤꯡꯁꯤꯗꯤ ꯌꯦꯡꯉꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣꯞꯁꯟ 2 ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯅꯪꯁꯨ ꯃꯈꯣꯏꯗꯧꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯅꯤꯅ ꯈꯪꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯑꯣꯞꯁꯟ 1 ꯑꯗꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯕꯦꯅꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯇꯨꯃꯤꯟ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯑꯣꯛꯂꯦ ꯕꯦꯅꯨꯅ ꯁꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯗꯤ ꯃꯐꯝꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯦꯅꯨꯅ ꯉꯛꯇꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯑꯩꯅꯤ ꯕꯦꯅꯨ ꯆꯟꯗ꯭ꯔꯥꯅꯤ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤꯕ ꯑꯣꯏꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯔꯤ ꯍꯧꯗꯣꯛꯎ ꯍꯥꯏꯕ꯭ꯔꯣ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯍꯧꯗꯣꯛꯎꯔꯅꯨ ꯑꯩꯗꯤ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯨꯔꯅꯨ ꯃꯁꯤ ꯍꯥꯏꯔꯗꯅ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯕꯦꯅꯨꯅ ꯋꯥ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯅꯤꯕꯨ ꯊꯥꯒꯠꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯅ ꯑꯆꯧꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯁꯅꯤꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯆꯟꯗ꯭ꯔꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯄꯨꯔꯒ ꯋꯥꯡꯂꯕ ꯃꯊꯛ ꯑꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯗꯨꯅ ꯆꯠꯂꯤꯕꯁꯤ ꯎꯕꯗ ꯁꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯊꯛꯇ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯋꯥꯡꯂꯕ ꯃꯇꯣꯟ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯞꯄꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯉꯛꯃꯟꯕꯗꯒꯤ ꯃꯌꯥ ꯎꯝꯁꯤꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯣꯟꯒꯠꯂꯕ ꯃꯇꯨꯡꯗ ꯐꯦꯛꯇ꯭ꯔꯤꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯃꯥꯡꯍꯜꯂꯦ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯅꯤꯁꯤ ꯑꯣꯁꯨ ꯑꯣꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯉꯩ ꯁꯅꯤꯅ ꯍꯪꯂꯛꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯥꯔꯅ ꯊꯣꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯀꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯁꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯪ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯪꯒꯤ ꯁꯥꯡꯂꯕ ꯌꯥꯁꯤꯡ ꯑꯩꯅ ꯎꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯋꯣꯏꯕꯃꯛꯀꯤ ꯅꯪ ꯑꯁꯤꯕꯨ ꯚꯨꯠ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯔꯥ ꯃꯁꯤꯒꯤ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏ ꯑꯩ ꯑꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯤꯁꯤ ꯀꯤꯃꯟꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯁꯅꯤꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯥꯁꯨ ꯃꯅꯥꯛꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯀꯤꯃꯟꯕꯗꯒꯤ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯂꯣꯠꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯁꯨ ꯃꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯥꯈꯠꯂꯕ ꯁꯅꯤꯅ ꯃꯥꯒꯤ ꯂꯤꯛꯇ ꯌꯥꯎꯔꯤꯕ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯁꯤꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯇꯞꯅ ꯁꯦꯒꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠꯇ ꯃꯃꯥꯟꯅꯕ ꯕꯦꯅꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯎꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯁꯨ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯅꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯅꯤꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯁꯅꯤꯅꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯕꯦꯅꯨꯅꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯗ ꯌꯩꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯎꯟꯁꯥ ꯆꯥꯛꯊꯦꯛꯂꯛꯄꯗꯒꯤ ꯆꯟꯗ꯭ꯔꯥꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯁꯅꯤꯕꯨ ꯃꯥꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤ ꯕꯦꯅꯨꯅꯁꯨ ꯎꯔꯤꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯆꯥꯛꯊꯦꯛꯄꯒꯤ ꯗꯥꯛꯐꯝ ꯇꯥꯔꯤꯕꯁꯤ ꯁꯅꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯊꯣꯡꯅꯥꯎꯒꯤ ꯆꯦꯁꯤ ꯁꯦꯒꯥꯏꯔꯨꯕꯅꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯆꯪꯁꯤꯟꯈꯤꯔꯒ ꯐ꯭ꯔꯤꯖꯀꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯏ ꯌꯥꯎꯔꯕ ꯄꯦꯀꯦꯠ ꯉꯥꯛꯇꯅꯤ ꯃꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯥꯅ ꯏ ꯄꯦꯀꯦꯠ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯛꯆꯤꯜꯂꯤ ꯃꯁꯤ ꯎꯕꯗ ꯁꯅꯤꯗꯤ ꯃꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯏ ꯄꯦꯀꯦꯠ ꯑꯁꯤ ꯊꯛꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯁꯣꯛꯍꯟꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯠ ꯅꯥꯟꯅ ꯐꯈꯤꯔꯝꯃꯤ ꯃꯁꯤꯕꯨ ꯁꯅꯤꯅꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯅꯤꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯪꯂꯛꯏ ꯅꯪ ꯌꯨꯝꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯤꯕꯒꯤ ꯑꯥꯔꯊꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯪ ꯑꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯃꯁꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯅꯤ ꯂꯩꯔꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯈꯔꯅꯗꯤ ꯃꯤꯕꯨ ꯍꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯊꯣꯛꯍꯜꯂꯤꯕꯅꯤ ꯁꯅꯤꯅ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯁꯟꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯍꯣꯏ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯆꯤꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯁꯟꯗꯣꯛꯄꯁꯨ ꯌꯥꯎꯏ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯅ ꯈꯟꯖꯤꯜꯂꯤ ꯁꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯅꯪ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯁ꯭ꯋꯤꯗꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯅꯩ ꯁꯅꯤꯅ ꯁ꯭ꯋꯤꯗꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯃꯐꯝ ꯑꯃꯠꯇꯗ ꯆꯍꯤ 10 ꯍꯦꯟꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯇꯪ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈꯤꯒꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯗꯣꯝꯒꯤ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯅꯪꯅ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯉꯝꯕ ꯆꯍꯤ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯂꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯤ ꯁꯅꯤꯅ ꯌꯦꯡꯕꯗꯗꯤ ꯅꯪ ꯑꯁꯦ ꯑꯗꯣꯝꯅ ꯆꯍꯤ ꯌꯥꯝꯂꯝꯒꯗꯕ ꯃꯥꯟꯗꯦ ꯆꯟꯗ꯭ꯔꯥꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯁꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯟꯗ꯭ꯔꯥꯅ ꯅꯪ ꯑꯗꯨꯛ ꯊꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯣ ꯁꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯂꯠꯂ ꯇꯧꯗꯨꯅ ꯑꯩ ꯆꯨꯝꯅ ꯑꯗꯨꯝ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯃꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯕꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯅꯤ ꯆꯟꯗ꯭ꯔꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯁꯅꯤꯅ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯆꯟꯗ꯭ꯔꯥꯅ ꯑꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯟꯕꯤꯒꯗꯣꯔꯤꯕ ꯁꯅꯤꯅ ꯍꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯂꯛꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯚꯦꯅꯨ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯟꯗ꯭ꯔꯥꯗ ꯌꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯍꯪꯂꯛꯏ ꯁꯅꯤꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯎꯍꯜꯂꯦ ꯆꯟꯗ꯭ꯔꯥꯅꯗꯤ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯚꯦꯅꯨꯅ ꯑꯩ ꯏꯁꯥꯃꯛ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯅꯤꯕꯨ ꯌꯦꯡꯂꯒ ꯚꯦꯅꯨꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯅꯤꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠꯁꯨ ꯄꯤꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯚꯦꯅꯨꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯅꯪꯒꯤ ꯄꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯁꯅꯤꯅ ꯃꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯚꯦꯅꯨꯅ ꯆꯟꯗ꯭ꯔꯥꯗ ꯍꯪꯂꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯅꯤꯁꯤꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯝ ꯄꯥꯁꯀꯤꯗꯃꯛꯇ ꯄꯨꯜꯂꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤꯗ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯚꯦꯅꯨꯅ ꯑꯗꯨꯝꯅ ꯅꯪꯒꯤ ꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯟꯅꯕꯒꯤ ꯊꯃꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯨꯒꯥꯏꯍꯜꯂꯣꯏ ꯇꯟꯖꯥꯁꯤꯗ ꯚꯦꯅꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯔꯛꯇ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯥꯅ ꯐꯣꯇꯣ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯔꯛꯄꯒ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯠꯇꯒꯤ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯒꯅꯤ ꯁꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯚꯦꯅꯨꯒ ꯃꯕꯥꯅꯤꯁꯤ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯅꯤꯒꯤ ꯈꯨꯠꯇ ꯆꯟꯗ꯭ꯔꯥꯅ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯤꯅ ꯑꯃꯨꯛ ꯚꯦꯅꯨꯒꯤ ꯈꯨꯠꯇ ꯌꯥꯜꯂꯤ ꯁꯅꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯁꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯑꯀꯤꯕꯗꯨꯅ ꯄꯤꯛ ꯊꯜꯂꯤ ꯆꯟꯗ꯭ꯔꯥꯅ ꯀꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯁꯥꯎꯔꯛꯀꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯚꯦꯅꯨꯅ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯤꯅꯤ
ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯦꯅꯨꯅ ꯍꯥꯏꯔꯤ ꯁꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯂꯒꯅꯤ ꯑꯗꯨꯅ ꯅꯁꯥ ꯇꯦꯛꯈꯠꯅꯕ ꯈꯔꯒ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯅꯤꯁꯤꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯄꯔ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏꯅꯤ ꯀꯥꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗꯁꯨ ꯁꯅꯤꯗꯤ ꯃꯁꯥꯁꯤ ꯊꯛꯀꯠꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯕꯦꯅꯨꯅ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ ꯆꯟꯗ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯑꯩꯅ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯔ ꯀꯔꯥ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯐꯤꯕꯝ ꯃꯥꯜꯂꯤꯗ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯕꯦꯅꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯇꯥꯛꯊꯣꯛꯀꯦ ꯕꯦꯅꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯌꯨꯅꯦ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯁꯅꯤꯅ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯕꯦꯅꯨꯅ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯕꯦꯅꯨꯅ ꯑꯣ ꯐꯔꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯅꯪꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝꯗꯨ ꯄꯨꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯂꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯥꯁꯦ ꯃꯤꯁꯇꯔ ꯕꯦꯅꯨꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯥ ꯅꯠꯇꯦ ꯅꯪꯒꯤ ꯆꯟꯗ꯭ꯔꯥꯅꯤ ꯁꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯆꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯄ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯃꯤꯁꯇꯔ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯅꯤꯅ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯏ ꯊꯛꯄꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯕꯦꯅꯨꯅ ꯂꯣꯟ ꯂꯧꯗꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯃꯥꯅ ꯅꯪꯒꯤ ꯏ ꯊꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯑꯗꯨ ꯚꯦꯝꯄꯥꯌꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯁꯥꯡꯂꯕ ꯌꯥꯁꯤꯡ ꯄꯥꯜꯂꯤ ꯃꯤꯕꯨ ꯏ ꯊꯛꯂꯒ ꯍꯥꯠꯇꯣꯛꯄ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯃꯤ ꯑꯅꯤꯕꯨ ꯏ ꯊꯛꯇꯨꯅ ꯍꯥꯠꯈꯤꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯃꯛꯅ ꯎꯍꯧꯔꯕꯅꯤ ꯃꯥꯕꯨ ꯎꯕꯗ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯑꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯅꯤꯛꯂꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯕꯨ ꯅꯝꯐꯨꯗ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯐꯦꯛꯇ꯭ꯔꯤꯒꯤ ꯑꯦꯁꯤꯠ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯦꯁꯤꯠꯅ ꯁꯥꯏꯗꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯑꯣꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯣꯟꯕꯁꯤꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯨꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯕꯦꯅꯨꯁꯤ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯐꯝꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯤꯕꯅꯣ ꯁꯅꯤꯅ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯋꯥ ꯑꯃꯠꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯗꯧꯕ ꯇꯥꯕꯅꯣ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜꯒꯤ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯂꯒꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯟꯗ꯭ꯔꯥꯁꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯕꯦꯅꯨꯅ ꯄꯥꯈꯠꯅ ꯍꯪꯂꯤ ꯃꯍꯥꯛꯁꯤꯕꯨ ꯄꯥꯏꯕꯁꯨ ꯉꯝꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯁꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯈꯧꯖꯦꯡꯗ ꯆꯞꯈ꯭ꯔꯦ ꯁꯅꯤꯅ ꯍꯥꯏꯔꯤ ꯆꯟꯗ꯭ꯔꯥ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯅ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯃꯉꯛ ꯑꯁꯤ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯤꯁꯤ ꯄꯥꯈꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯗꯨꯒꯗꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯒꯂꯤ ꯃꯔꯛꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯂꯨꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥ ꯆꯠꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥ ꯅꯥꯏꯇꯣꯝꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯇꯗ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯛꯏ ꯆꯟꯗ꯭ꯔꯥꯅ ꯕꯤꯜꯗꯤꯡ ꯃꯊꯛꯅ ꯆꯤꯡꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯑꯋꯥꯡꯕ ꯃꯊꯛꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯀꯤꯃꯟꯗꯨꯅ ꯃꯥ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪꯁꯤꯗ ꯄꯥꯏꯈꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯃ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯕ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯔꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯁꯅꯤꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯕ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯕꯦꯅꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ ꯑꯗꯨꯒ ꯁꯥꯎꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯒ ꯇꯧꯔꯤꯕꯗꯨ ꯁꯅꯤꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯚꯥꯞ ꯇꯥꯕꯗꯒꯤ ꯆꯟꯗ꯭ꯔꯥꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯆꯟꯗ꯭ꯔꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯃꯤ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯏꯟꯁꯄꯦꯛꯇꯔ ꯅꯥꯁꯤꯌꯥꯄꯥꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯏ ꯃꯔꯛꯇ ꯇꯦꯛꯂꯕ ꯌꯥ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯥꯁꯤꯌꯥꯄꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯒꯦꯡꯁꯇꯔ ꯇꯤꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯃꯥꯡꯈꯤꯕꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯅꯥꯁꯤꯌꯥꯄꯥꯒ ꯃꯥꯒꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯅꯩ ꯃꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯇꯣ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤ ꯃꯅꯨꯡꯁꯤꯗ ꯁꯦꯔꯤꯟꯁ ꯑꯃꯗꯤ ꯏꯅ ꯆꯤꯡꯕ ꯇꯩꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯅꯥꯁꯤꯌꯥꯄꯥꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯠꯇ ꯍꯥꯞꯅꯅꯕꯒꯤ ꯑꯥꯏꯂꯦꯟꯁ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯗ ꯇꯥꯔꯤꯕꯁꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯤꯠꯇ ꯍꯥꯞꯄ ꯑꯥꯏꯂꯦꯟꯁ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯃꯥꯅ ꯂꯧꯈꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯎꯠꯂꯛꯏ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟꯁ ꯑꯃꯃꯨꯛ ꯃꯥꯒꯤ ꯃꯤꯠꯇ ꯍꯥꯞꯆꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒꯁꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯁꯅꯤꯅ ꯍꯪꯂꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯆꯟꯗ꯭ꯔꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯅꯤꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛꯁꯤꯗ ꯑꯩꯕꯨ ꯄꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯟꯗ꯭ꯔꯥꯅ ꯑꯩꯒꯤ ꯆꯠꯃꯤꯟꯅꯅꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯅꯪꯕꯨ ꯄꯨꯔꯤꯕꯅꯤ ꯃꯁꯤꯗ ꯁꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯈꯪꯅꯔꯨꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯁꯅꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯒꯤ ꯃꯤꯍꯨꯜꯅ ꯀꯟꯅ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯦꯟꯁꯟ ꯀꯥꯔꯤꯕꯗꯨꯕꯨ
ai nangon karisu thawroi karigumba aina nangbu hatoke khalabadi mifatraba singaduga loina nang soidana ke hatolam nagani masiaram laga Chandra si mamang thana satki pakhana sani sumagi matung ina dun lagli aduga hojik Chandra na sangsilali wasi ngasidagi sahi lising kya gi mamangi wari da su utkraba aton bazati singi oina latna ramba lairembi dugi laisang adudani masi lirba upanbi magi tekraba mau magi manung da laibani sani na sangsilaktra masi munni yengi hojik ki ulaliba matamasida di mafam se mi kungna taba jaga haibudu oikre masi matungda makhoi ni yuma mate sangsilakle thong hangdorliba si Kumar haribu nupa aduni mana ise Chandra manungda sangsinbiro haidan kausili Chandran sangkhram matungda thong silon sinkre aibudi sani bu naitong wina mapanda thamlambani tanjasta mana magi phone si putholaga how to kill a real yakshi haidana Google de irigi yengi aibudi vampire amu hat kadabano haibudu gi maramda thiribani asuma leringi Chandra suma pana tholale adugo Kumar da mana hairi matungda di aina cafe da leringi de call amta tawraklanu karigumba awat pu pochei leribasu ai samang mafamsda laktuna lawrige masing matungda sani don selaktuna nangi phone do mukta piu ai location ama yenge tawuni haidana phone si lawkre aduga di phone si yengu matamda matau karamna yaksi bu hat kadage haidana thiramni bu hai si urure masligi mana no phet tawduna sani di yenglai to phom khangraba sani su no phet tawraga makok haidunu lai Chandra nang lai nangi blood group asibu karino sani na o negative ni Chandra na o negative se phangbadi yan waba I makhalamani adubu Kumar na magi thopo honaduna soidina make engona pirakani asumna harakpada sani si pakatpada loikre Chandra na puriba container si yenglapada o negative ana thari sure masina takpadi Chandra na puriba container si o negative ki I ne habi si sani na sukhangle masigi mana salamadi leptuna khonjel niktuna hanglei nangbu suknagi o negative ki I khaktang thakpara Chandra na o negative hariba I se khwaidagi pure oiba I makhalamani aduga mahausu mayamdagi hena lei masi wafam star buda sani si hene pakatre mathangi sindana police ki kangbu singna sarok ki miti liba marak sida leiri si ulei mafam sida misam ma pudun laglaga kanagumba bu masak khangdo hanba gi dabak tawri bani tanjas ta sani si wakal ungdun nai tong mun phamdun leiri naijil amadi benu nu sengselakuna sanana bagi dabak ta kauri adu sanina ngasiri aingonda sananing bagi mood amta leite haiduna yadre sanini yanglakpada manakta newspaper ma leiri si ure adugadi 48 hour gi manungda miyoi hum mangkhre habgi pawma yawri basi thengnare mastigi pakatpaga loina na makphu khawguli aduga nakal moromda nasiya paga leiminari bu nupasna khudon bi thinduna aina haribi misaga do hada leire sar haiduna tagli mayamda bhapta na khangan jaramgi masda leiri bu nupasi ngasai mamangda sundar gi timna Chandra bu phadnu pukhi matam aduda sanini sensilalaga mateng pangbina bagi damakta police to call tawbiyo haikiba misaga duni nasiya pana o asigi nupasi oire constable Jagdish na so hairei sar masi mamangda party mafam da koina thengna khibu pa duni hojik sanina matha sana leiringai Chandra na mafam sida lagli bisu ure mastigi Chandra bu kauduna manakti sensilagli aduga newspaper di yauri paw su mangon da surle makhoi ni wari sanari bisu police kala minari bu pasnu uthokre mastigi mahana na siapa bu kauduna hairi sar numida du da phadnu pukhi bu nupi du sumasi mastigi na siapa na Chandra da munni yengalai aduga Jagdish bu kauduna hairi nupas na phongdoli wafam sing sigi statement na mai silu aduga aidi aru thabak ma satta ba yadre mathangi sindana sani amadi Chandra si kamanung du lei Chandra na magi mit sinari ba island su silak thokna mafam sana thamjili aduga sani damana hairi newspaper da yauri paw adugi dimakta warunu asi bhaksang sing hek phangdri makhaidi case adu khumang chausin gi da laite asi bhaksang sing adu mokhoina phangba ngamgadrani Mr. Sani na khonjel lat tawduna asi bhaksang de khoina manghan khrabani na mokhoina phangba kaidum dang ngamlaroi Chandra na adu aragadi kari gi dimakta nangna pakhalibana Sani na khonjel tathana hairi mafamsta I na taba topa thakpi aba mahidi amata leitabra Chandra na adugumbadi mafamsta amata leiraroi law nang thangingagadi mapana tholusi masing matungda makhoi ni building sing mapana tholole adugu tanjasta na sia pana makhoi lot ni yenglaga leiriwani Chandra gi leiphamori ba ka sumana khangma ngamkre asumna makhoina thokringai na sia pana Chandra gi ka gi thongsi phakaidna manungda sangsilali ka singista sangjang nur thi bhaurale mana sum thirakpada upuma hangdoktuni yenglu matamda masing yamlaba islands ki hama leiriba si ure makhoi singsi gi marakta amadi ani sudana single loin leiriba si su thengnarure masibula khutuna mana munni yengi ngasai mamangda auto manungda taramba islands adugi photo magi phone dagi yengi ani si sangdamna duni yengda chap manare haibisi mana su khangle masing mutungda freeze gi thong hangdoktuni yenglu matamdadi manungsta E packet kyama yaudun leramli bisu thengnarure hojikti nasia pana mana signal mi misna mi hat po oire haibisi chap chana khangle mastigi magi police team da call tawduna hojikti aina makhoi gi leifam chap chana khangle haiduna pau piri tanjasta mani yengthurukda phaklangi wangda atoppa ka ama leire haibisi su khangle nakal madana Chandra ga sani gi si ulei sani na hangli nangi asengba minga sibu Chandra haina dum kaubra natraga atoppa minga ma leibra Chandra na aigi minga asengbadi Nili kawi asumna harakada sani si noklamlaga mangonda karigum maning singlakpadagi masada pakatpa phawragle aduga hairi kari haiba nangi minga sibu Nili haiba haribasna takudi nagasi kalyan ka tugi Nili adura Chandra na hoi mani
ꯑꯩꯁꯦ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯑꯗꯨꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯅꯤꯁꯤ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯔꯕ ꯃꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯍꯥꯏꯔꯒꯁꯨ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯋꯥꯔꯛ ꯁꯝꯄꯨꯕꯤ ꯍꯦꯂꯣꯏ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝ ꯀꯦꯔꯂꯥ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯕꯗ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯁꯤꯒꯤ ꯃꯃꯤꯡꯁꯤ ꯇꯥꯔꯒ ꯁꯅꯤꯅ ꯄꯥꯈꯠꯄ ꯐꯥꯎꯔꯤꯕꯁꯤ ꯁꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯊꯅꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯤꯁ ꯑꯃꯅ ꯃꯀꯣꯛꯇ ꯌꯣꯠꯄꯤ ꯌꯩꯁꯤꯟꯗꯨꯅ ꯅꯤꯂꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯏ ꯃꯁꯤꯗ ꯅꯤꯂꯤꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯃꯃꯥꯡꯗ ꯕꯔꯒꯤꯁꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯁ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯅꯤꯂꯤꯒꯤ ꯊꯕꯥꯛꯇ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯑꯃ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯅꯤ ꯅꯨꯄꯥꯁꯤꯅ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯁꯤꯕꯨ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯑꯈꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯅꯤꯂꯤꯒꯤ ꯃꯆꯤꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯅꯤꯂꯤꯁꯤ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗ ꯁꯣꯛꯂꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯀꯣꯏꯕꯁꯤꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯄ꯭ꯔꯤꯁꯁꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯣꯟꯕꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯄꯋꯥꯔꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯜꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯪꯒꯤ ꯏꯗ ꯑꯈꯟꯅꯕ ꯃꯆꯜ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯣꯃꯣꯔ ꯑꯣꯏꯕ ꯚꯦꯝꯄꯤꯌꯔ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤꯁꯨ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯐꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯐꯠꯇꯕꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯎꯔꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯃꯔꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯑꯩꯒꯁꯦ ꯇꯤꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏ ꯅꯤꯂꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯕꯨ ꯀꯅꯥꯅꯣ ꯄ꯭ꯔꯤꯁꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯒꯣꯕ꯭ꯂꯤꯟꯅꯤ ꯍꯥꯏꯕꯗꯤ ꯚꯨꯠ ꯃꯈꯜ ꯑꯃꯅꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯤꯡꯆꯥꯕ ꯚꯨꯠꯀꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯗ ꯅꯤꯂꯤꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄ꯭ꯔꯤꯁꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯒꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯇꯪ ꯎꯅꯗꯕ ꯌꯥꯗꯦ ꯅꯤꯂꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯄ꯭ꯔꯤꯁꯅ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤꯒꯤ ꯊꯃꯣꯏꯗ ꯉꯛꯄ ꯐꯥꯎꯔꯦ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯇꯥꯟꯖꯥꯁꯤꯗꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯇꯥꯔꯛꯂꯤꯕ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯝ ꯁꯥꯖꯤꯜꯂꯒ ꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯤ ꯆꯟꯗ꯭ꯔꯥꯅ ꯅꯈꯣꯏꯅꯗꯤ ꯃꯤꯊꯣꯂꯣꯖꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯉꯝꯂꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯁꯄꯦꯛꯇꯔ ꯅꯥꯆꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯀꯂꯌꯥꯟ ꯀꯥꯇꯨ ꯅꯤꯂꯤꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯆꯦꯛꯁꯤꯟꯅ ꯂꯥꯡꯕ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯝꯂꯤꯕꯁꯤ ꯆꯟꯗ꯭ꯔꯥ ꯑꯣꯏꯔꯝꯂꯦ ꯅꯁꯤꯌꯥꯄꯥꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯑꯦꯝ ꯂꯧꯔꯒ ꯂꯩ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒꯗꯤ ꯑꯇꯞꯄ ꯃꯈꯣꯜꯗ ꯍꯥꯏꯔꯛꯏ ꯑꯥꯏ ꯁꯤ ꯌꯨ ꯅꯁꯤꯌꯥꯄꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯥ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯅꯁꯤꯌꯥꯄꯥꯅ ꯍꯥꯏꯔꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯖꯗ꯭ꯔꯦ ꯅꯪ ꯑꯃꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯗꯨꯕꯨ ꯅꯁꯤꯌꯥꯄꯥꯅ ꯄꯟꯊꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯆꯟꯗ꯭ꯔꯥꯅ ꯏꯁꯄꯤꯠ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯅꯁꯤꯌꯥꯄꯥꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡꯁꯤ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯡꯅꯕ ꯐ꯭ꯂꯦꯠꯇ ꯂꯩꯔꯤꯕ ꯕꯦꯅꯨ ꯑꯃꯗꯤ ꯅꯥꯏꯖꯤꯜꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯁꯅꯤꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯉꯥꯜꯁꯤꯡ ꯐꯨꯗꯣꯛꯂꯤꯕꯁꯤ ꯕꯦꯅꯨꯅ ꯎꯕꯗꯒꯤ ꯅꯥꯏꯖꯤꯜꯕꯨ ꯀꯧꯗꯨꯅ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯁꯤꯌꯥꯄꯥꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯅꯁꯤꯌꯥꯄꯥꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯅ ꯆꯟꯗ꯭ꯔꯥꯗ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯌꯥ ꯑꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯅꯁꯤꯌꯥꯄꯥꯒꯤ ꯈꯨꯠꯇ ꯆꯤꯛꯈ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯁꯅꯤ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯅꯁꯤꯌꯥꯄꯥꯒꯤ ꯈꯨꯠꯇ ꯆꯟꯗ꯭ꯔꯥꯅ ꯆꯤꯛꯇꯨꯅ ꯂꯩꯔꯕꯁꯤ ꯎꯕꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯥꯅ ꯆꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯆꯤꯛꯂꯝꯂꯤꯕ ꯈꯨꯠ ꯑꯁꯤ ꯆꯟꯗ꯭ꯔꯥꯅ ꯈꯪꯊꯥ ꯊꯥꯗꯣꯛꯂꯦ ꯅꯁꯤꯌꯥꯄꯥꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯔꯝꯃꯒ ꯁꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯁꯅꯤꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯍꯥꯠꯀꯅꯨ
Chandrana masina tana lambi mata leidre sanina hairi police halu tarabadi bakha tana so watho am soidina maki oirani adu mar makha tarai Chandra nang mafam siam thun thadok tur satkhro aduna kona thangda phaba soidina oigani asuna hairi kudi Chandrana sanida munni yengga lei tanjasna se apa si sena khol khangna tharo tho on dun leiri bani adu kudi mani yeng thorok pun tamda manak ta nungui ta dun leiri basi ure nungui si khungela ka kap na baki ta hoglai tanjasna naijil amadi benu suma pham ste yor le adu hanglai takri bu nungui mo kholo du kadai dagino asuna hainri ngi na se apa na nungui kapsilai Chandra di magi super speed ki power sin aduna yamathun lei thoki aduga na se apa na kapli bu nungui maru sina phaklang pa andru phawdo le tobu sani du ulak pamatam dadi nungui maru sina sani gi puksep pa andru phawdo ki boiram le Chandra su angak pu phibam da sani bu yeng laga lei hojik sani na machinda Chandra haina korom laga gyan mangdun lei mai da hai thaduna takre benu mudi naijil na su sani bu kodun sensi lagli bani Chandra ni yelak pada na se apa si thongnau dagi song thakraka sorok ta phujin dur tai chaina khol khang loina na ma hujing na he dun hogulagli bani Chandra ni sikhi gi chaina khol sini ma na khang ngamdri wasi asumna wana hogulag lamu tung da auto mudi yauduna ma pham stig ma sel hobu ngamle adugo somdana naijil lamadi benu na nungina pan badagi wan thakraba sani bu gyan tan na bagi damuk ta hogdo pulak nai Chandra di sani bu yeng ga tawpham khangdana tumina leptun lai mathang sindana nungina pan badagi soklaba sani bu mang taklaba sina taba kuiraba kanang matali taba clinic amada pudun lakli auto driver amana makhoi bu thilaktuna thamlambani tanjasta Chandra gi khutta sani gi haksang gi tholakpa ina taidun leiri basi mana munni yeng laga lai benu na kauduna ai rei ekhoi lakli mafam siu kadai dano kari gi damakta ekhoi mafam stu pudun lakli bano naijil na mafam sigi electric on tawna na bagi damakta main switch na leiri mafam koiti thidun laklaga switch on tawudagi mafam sigi light loina ngalagle sani si hoji china khol maram moiduna na heba sule blette makoina sengsil liba hospital si Michael Kobunu pa magi hospital ni masi matam kuina dagi si na khidraba mang taklaba hospital mani benu na hairi masira nang hairi clinic asibu adugo doctor na karai da leikraba tanjasta naijil na phone da paw matari masta hairi basi makoi bu phan na bagi doctor police na koi thi thiri haiba paw sini aduga hojek sani gi sholi mafam se haigalak matam da magi e urubdagi Chandra si mamai khanglei rei thoki masigi maramdi sani gi blood group asi O negative ni hariba blood group asi Chandra na khwaidagi pamjaba blood group ni maramaduna masana masabu phathajaba oina sani gi e si udana bagi damakta lei thokjari bani naijil na sangsilak hairi sani amadi Chandra gi photo utuna Chandra na leriba flat amadi ekhoin leriba flat aduda police me absangsin dro koi thiri aduga Chandra si terrorist ne haidun su lautholi paw si yengu haidun ulale Chandra na hairi ekhoi mafam kadai te su sat pyar roi maramaduna benu nang na sani bula yeng batawani asuna haripda benu si pakat badal oire Chandra na makhatari sani gi asok mafam dagi tholliba i du khagan nabagi damak to honabiu adu benu na hairi ai di karibata haibunate sukni gi theory khare khaktani khangba practical gi oina di ai pass tawdriba misakamani Chandra ni yelak pada amukasu sani gi isi udai mamai khanglei rei thoki benu na kauduna hairi Chandra yargadi nang noina magi asok si phan nabagi damak kari guma khar tau mas naijil na madi i u phawba ngamdabadagi mamai lei thoktun leiri binu pini matau karam na asok si photpa ngamgadori banu nangdi medical student amusu oiri bani maramaduna nangi thokbu pangbai sina dru mabu layengada bani Chandra na hairi magi haksang digi tholliba i du khaktang khakna na bohona biu karai na i thoki batarabadi sani du soidna maki siragani masdigi sani si ai hojik siba pamdri haiduna kapkhalale Chandra na aina hairali ba thawak sing adu nangna pangthokna bohona biu adu benu na saun laurai nangi na sin du ngai hakdang ro su tumina layu adu ga naijil don sin du hairi mapana tholo auto du satrabara satribara amta yengu hojing ma bu auto po hospital ma du budun sataba yaroi Chandra na karigum nangna sani bu budun satjib tarabadi ma hingla roi adu benu na amuka su tumin leina na bagi tang tang silale adu ga hairi nangna maram oidru ngasi gi thawdo si tholi bani maram aduna wa ma set amta ngal kanu tumin layu auto yengu na bagi tang naijil si satke dawi adu bu Chandra na satkinu haidun thingale benu na nang kari oiduna khoi bu thingadori bano yam thuna auto yengu so haiduna naijil bu thadoki adu naijil na tholak puntam da magi bang Chandra na leptun leramle mastigi benu na yam shawbu loina na Chandra gi mai kitam na sangsilali tanjas ta shani na di benu bu shawdana bagi da themjin bo haising phongdoli bani benu amadi naijil na di Chandra si karam nu pino haiba khangmanate benu na sangsilak tuna hairei Chandra ekhoi gi lambi si thado natrabadi shoidra maki nangonda ina khut thar ka dore adu bu Chandra na di karimata thausadana leptun lai tanjas ta shani na di asuma tawdana bagi da yam kan hairi bani benu na Chandra bu mai makhuna inthokna bo honarui adu machi ma phawbu lenghan bangamdre mastigi mana ngakpag loina na yamna kana shangatpag loina ni illi mastigi Chandra na magi khulisi kan thatuna charam da chapla thangatuna thamgre mashi udana ajili singak tun chaple bla yeng dun lai Chandra na shauna hairei aina hairi wafam sina khoina law tanjas na naijil chensilak tuna aduma tawuno haiduna themjin bag loina na magi makhut pairu re mastigi Chandra na khangshau shau dun magi asi sangdok tun higalagle mashi urubudigi naijil si pakat pag loina na gyan mang dun lai mai wan thaduna taakre nakalamadana inspector na si apa police ni yom nu puthol ibasi uba phangi tanjas the reporter ke amna mangon yom nu wahang hangna bo honari bani adu na si apa na pakhum de mata pidana reporter sing is the mid khana yam laga chatre nakalamadana Chandra leiri mo pham stam gulagle
ꯍꯧꯖꯤꯛꯇꯤ ꯕꯦꯅꯨ ꯑꯃꯗꯤ ꯅꯥꯏꯖꯤꯜꯅꯁꯨ ꯆꯟꯗ꯭ꯔꯥꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯇꯧ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯏꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ ꯄ꯭ꯔꯀꯥꯁꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯥꯏꯀꯜꯒꯤ ꯀ꯭ꯂꯤꯅꯤꯛꯇꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕꯗꯨꯕꯨ ꯅꯪꯗꯤ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏꯀꯜꯕꯨ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯨ ꯃꯍꯥꯛ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯕꯨꯗꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯟꯗ꯭ꯔꯥꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯁꯣꯛꯄ ꯅꯪꯍꯟꯗꯨꯅ ꯗꯁꯥ ꯇꯥꯍꯜꯂꯤꯕꯅꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯁꯅꯨ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯅꯗꯤ ꯃꯉꯣꯟꯗ ꯆꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕꯗ ꯇꯝꯊꯤꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯨꯊꯣꯟꯅꯁꯨ ꯋꯥꯔꯅꯤꯡ ꯄꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯈꯔ ꯊꯨꯅ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯆꯟꯗ꯭ꯔꯥꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥꯅ ꯐꯣꯟꯗ ꯄꯥꯎ ꯑꯃ ꯊꯥꯗꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯆꯤꯛꯈ꯭ꯔꯕ ꯅꯥꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯔꯨꯝꯒꯤ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯠ ꯑꯁꯤ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯅꯥꯏꯖꯤꯜ ꯑꯃꯗꯤ ꯕꯦꯅꯨꯁꯤ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯇꯣꯞꯄ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯏꯀꯜꯁꯨ ꯀꯧꯏ ꯑꯗꯨꯒ ꯆꯠꯊꯥ ꯍꯥꯏꯅꯁꯨ ꯀꯧꯏ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯥꯡ ꯇꯥꯛꯂꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯏꯀꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅꯤ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯒꯤ ꯃꯔꯝꯗ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯁꯣꯛꯂꯕ ꯁꯅꯤꯕꯨ ꯊꯤꯜꯂꯛꯂꯝꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯃꯥꯅꯗꯤ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯡꯕꯨꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯑꯩꯅ ꯊꯤꯟꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯏꯀꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯆꯟꯗ꯭ꯔꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯎꯔꯦ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯟꯗ꯭ꯔꯥꯗꯧꯅ ꯑꯈꯟꯅꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯥꯎ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯟꯅꯔꯤꯕꯅꯤ ꯚꯦꯝꯄꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯛꯂꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯕꯔꯒꯤꯁ ꯍꯥꯏꯔꯤꯕ ꯑꯏꯕ ꯅꯨꯄꯥꯁꯤꯅꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤꯕ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯄꯥꯎ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕꯅꯤ ꯒꯦꯡ ꯂꯤꯗꯔꯁꯤꯅ ꯖꯣꯅꯤꯗ ꯍꯥꯏꯔꯛꯏ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯥꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯃꯁꯤꯗ ꯖꯣꯅꯤꯅ ꯈꯨꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯏ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯝꯅ ꯇꯧꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯔꯤꯋꯥꯔꯗꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯄꯥꯎ ꯌꯦꯡꯂꯤꯉꯩ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯍꯥꯠꯈ꯭ꯔꯕ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯪꯂꯛꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯔ ꯄꯥꯎ ꯑꯁꯤꯗ ꯎꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯒꯖꯦꯟꯗ꯭ꯔꯅ ꯍꯣꯏ ꯃꯥꯅꯤ ꯃꯁꯤꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯒꯔꯨꯔꯥ ꯐꯣꯔꯁ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯁꯤ ꯊꯥꯖꯤꯜꯂꯁꯤꯔꯥ ꯒꯖꯦꯟꯗ꯭ꯔꯅ ꯍꯣꯏ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯔꯠ ꯃꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤ ꯒꯖꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯊꯤꯔꯛꯎ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯁꯤꯌꯥꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯃꯁꯤ ꯉꯛꯇꯨꯅ ꯃꯈꯣꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯃꯥꯒꯤ ꯉꯛꯁꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯃꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯃꯤꯍꯨꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯁꯤꯌꯥꯄꯥꯅꯁꯨ ꯏ ꯊꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤ ꯃꯉꯣꯟꯗꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯏ ꯇꯦꯁ ꯇꯧꯕꯗ ꯃꯥꯒꯤ ꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯕꯦꯗ ꯔꯦꯁꯇ ꯂꯩꯕꯅ ꯐꯒꯅꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯖꯒꯗꯤꯁ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯁꯤꯅ ꯅꯁꯤꯌꯥꯄꯥꯗ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯈꯠꯖꯥꯏꯗ ꯊꯥꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯃꯥꯁꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯁꯤꯅꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯁꯤꯌꯥꯄꯥꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯁꯤꯌꯥꯄꯥꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯒꯖꯦꯟꯗ꯭ꯔꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯨꯒꯦ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯒꯤ ꯈꯨꯠꯇ ꯃꯈꯣꯏ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩ ꯁꯨꯅꯤꯡꯗꯦ ꯍꯥꯏꯔꯝꯂꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯁꯤꯌꯥꯄꯥꯅ ꯖꯒꯗꯤꯁꯇ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ
soidina pau pizarake sar hairmaga jagdisu thokre masigi matungda nurse nupi amana nachiapagi khuttagi e test tongnabagi damakte e sing tholi aduga mani yang thorok matamda nakalamada ahal nupi amadagi nurse amani sing tholi ba e si urubadagi magi masata to phung khangda haibu oire hojek nachiapana magi khutta tairiba e si makhuna lokhalaga manatonda manam taaduni yeng aduga machinda leke haidun hek torok patan jasta nakalamada bargi sarib nu pasi sangsilai aduga nurse amada hairi ai doctor amani nachiapaga ngahaktang wari sanajage musing matungna mana nachiapagi manakta singsilaktuna yamna ngakpa phibamda munni yenglaga lei aduga nachiapana su mangonda munni yenglaga lei bargis na hairi nupi iduna nangonda kari tauki mana nangonda sikhiba natra masda nachiapana hoi mana ingonda sikhi adubu nahakpu kanano bargisna aise doctor amani masyaraduna nachiapagi khutta singli kyama thoklibasda yenglaga hairi nangi haksang di infection thokpa haure nachiapana hanglei madugi nupi du kanano bargisna madugi nupi do nakoini ilai laina khallunu mahak acham nupi manatte phunga wari ni singba ari matamgi wari singda nang soidana taram lagani bhut nupi lai khusangbi heloi amadi hingsabi haibana singba aduga nang khanggadabadi ariba singdo isam samna taba nungai nabagi demakta semjin sajindun likhi wari natte hojik hojik maksu makhoi singdo aikoi irakta tinduna misam saduna leiribani masi wafam se aikoi nadi khangba natte asuna harpadana siapa singak phaure aduga hanglei aduga adom nadi masi wafam sing sima to karamna khanglibano bargisna masigi pakhumdi piba togana hairei nangi haksang di infection tholi base virus makhal manani adubu karma virus makhal no haibasidi hojik phawda khangmangamdri maramaduna hojik phawdadi masibu phanna bagi dewakte hidak lang thakamata puthok pangamdri masyaraduna nakal da leribana siapagi e bottle masa asiman lawsintre aduga hairei test khara tongnana bagi dewakta nangi e khara ina lawrawani masyaram laga ma satki aduga mu onsilaktuna hairei aikoi ni matungda mu soidana thengnasiko masyaram laga ma thokre hojek nachiapana magi wafam sing si taruraga thamoida angakpa phawduna tumina lehori mathangi sindana Chandra kanguna leiri mo pham sidong bulale thokliba thong sing si ngaktuna wam sedam tangangadana tumina phamnu lei hojek Chandra na sangsilaktuna phamungde hiptun leiriba sani gi makko katam nan thaviri hojek sani si mikap thorole aduga phamna nabagi damakta honari Chandra na hairi nangi haksang da morphine kapsin khirabani maramaduna nasada leirma saina khol khudi mak loina manglagani sanina aigi haksang digi o negative gi e kyama thoktuna mangkhre nangsu o negative ki ido aigi demakta khallaga khitang khaklamba yabani haiduna phagi tawrei Chandrana sani aidi mafam si thadok tun settaba yadre musda sanina adudi ai khoina kamda huba Chandrana nakoi media kangbugi manakta sangsilu aduga achumbu wafam khudima do makoi de loina haidu kadabani miyo ehumadu aina hathibani haibsi makoi de khangan gedabani mafam sigi aina nan thok tun sian bayana na bagi demakta nangbu si nakhibani haiduna makoi de loina tam tanjas sani si masada ler masena khol khudimak loina kokpug loina na nungai bo khalamada tawbu loina na nok thoragle aduga hanglai ingon karam khalgi injection kapsin khibano Chandrana noktuna morphine hairai sanina harauna hairi masidi onthong nungai bo posak amanina asun hairam laga sanina Chandragi khut isda namduna sanaba horale aduga Chandrana sumangono no phet torga yengi sanina hangli nungsa mangal na phubudana khoi haksang da sogan mangami masina taban na khoi bu sogan mangamba to po posakti leitabra Mr. Chandrana atopa sulai madudi aikoi gi heart asini haibadi thamoi asibuni heart asina mathau to wulep khiba tarabadi ai soidan maki sigani sanina kariguma nangna ingonda sikhiba tarabadi ai su nanguma misak ama olakadra Chandrana kariguma aina nangonda sikpa tarabadi ai gi haksang manung di yauri ba virus ase nangi haksang da soidan sangkhragani masi virus makal ase miyoi ayam bagi haksang na khangdun leiba ngamde haibadi mi du soidan maki sigani karigumba misak du gi haksang do yamna clean amadi healthy oiba haibadi masamu phaba mi oiba taragadi ai dawna olakpa su yai tawdubu nangi haksang adudi adugumba masamu phaba haksang natte haibadi yu amadi surupna sahalaba haksang amani aina sikraba matung hapta amagi manungda rabies laina ga chap mana mongda layong sing uthorakani aduga soidra maki bisak adu sigani sigadoriba misi du su yamna wana khangamdaba chena kholgaloina sigadoribani magi wafam sitarga sani si yamna ngakpa phawre nakalmadana nasiapa siulai Chandrana sikhibaduna maram oiduna magi haksangda sathina infection thokpa hore ma hojik kannu ori magi yam su tektun tarle masibu lokholak ngakna mani yengli hojik magi machindi yenglu matamdadi tekriba yasigi mahutta atopa tumlabi yama inthorliba si uba phangle masubu madi ngakpadu loiramani hojik magi nakongsda yamna atappa khonjel phawba hongna tare aduga di tanjasta jagdi sari bunu pasna call tawsilakpada khangamdaba chaina kholamna magi nakongdi yerekpadagi yamna wana khangbu loina yam kan kan laudun leiri mathangi sindana jagdi sari mun pasu lei atopa police nu pani na mangon call tawsilagli adu hairei manung ista kana gum khara leiba mali aduna sangsilaga yengu haibra Mr. Jagdishna hoi nakoi sangsilaga yengu aina su sarna siapa da pau pikhrani ma soidina maki yamathun lakani masigi mutung da police nu pani si Chandra kangun leribo hospital sida sangsilagi
पुलिस नुपा अमना अहो मफमसिदा येंगलक्पा मतमदा नाइजिलगा बेनुगा वारी सानदुना फमलिबसु उरे मसिंग मतुंगदा माना सनीना तुमदुना लेरिबा कासदा तपना संखिलाई वांटेड लाउथोखिबगी मोबाइल दे यावरिबा सनीगी फोटो सिबु मानि येंगले मखोइन थिलिबा मिसक सि मफमसिदा लेरे हाइबसि पुलिस नुपा सिनासु खांगले तंजासदा सनी सु मिकअप थोलकना पुलिस नुपा सिबु मुनि येंगलगा लै होजेक पुलिस नुपासना वांगांगना तुमिन लेननबगिदमते इंगित पिरै अदुगदि सनीनि येंगथोखिबा मतमदा पुलिस नुपासिगी तुंगदा चंद्रान लेपतुन लेरिबसि उरे चंद्रान हेक चंचिलक माई कोक्तु नोंगैना कापदगी मालै माइदा हाइददुना ताइ अदुगदि नोंगै कापलमलिबसि अतोप्पा पुलिस नुपा अमसिना ओइरमले मसि उबदा सनीसिदि पाखतपदा लोइरे होजेक चंद्रासि वा मसेनबता गांगदना असिबा मोइना तादुन लेरिबनि पुलिस नुपासना हाइरै नुपादुबु हेनकप फाजिलु असुमना हाइरमगा मागी मथक थोंगो पुलिस सिंगदा मखोइन थिरिबु मिसिंगदु फांगले हाइदना फोनदा पाउ पिख्रे होजेक पुलिस नुपा अमसिना सनीबु हेनकप फाजिली फोन तौदुना थोरलिबो पुलिस नुपासिगी फोनदा नेटवर्क अमता काखिरे सुमता विसदा मा पाउ फाउनबा gamdre तंजासदा मागी नाकोंगदा कनागुममना मुरुमुरुम सोलपकी मखोल तारे मस्तिगी पाखतपगु लोइना मा कोइलै लैदुना थिरै अदुगदि मफमसदा लैरमलिबसि माइकल हारिबा अदुगा अतोप्पा मिंगमना सत्था हाइना सुखंगदरिबु नुपासि मफमसदा लैरमले महागसि मैजिक हाइबा मीगी माइंड बु कंट्रोल तौसिनबा गंबा मिसक अमनि तुंगलुमदगी खुकापि कापलमगा मा अमुकसु मांगरे मस्तिगी पाखतन पुलिस नुपासना कोइलै लैदुना थि मागी नाकल कोइबसदा माइकलना मसिंग यामलबा मागी हक्सांग पुथोक्तुना मफम अमदगी मफम अमदा क्वेश्चन चेंदुना सुसानरी हुइसेल खोंगदुना लक्नबा तिंखतना नाकोंग म्यादा लाउसिनबा अमदि मागी खुत्तगी फोन लाक्तुना चेनमना सिंगबा तौदुना लक्नरिबानी अदो खंगदुना मागी मांग थोलतुना नोक्सिलकपदगी पुलिस नुपासि पाखतुना मफमसदगी लाउदुना चेनख्रे अदुगदि माना सेलपा मतमदा ममांगदा लेपलमदुना मुक थोमजिलुरे पुलिस नुपासि मसा थकथक निकपम खैकीरे नुंगै पुथोक्तुना माइकलना नम्मी कीबा सासिनदुना खुद थांगदुना लैसिनरमलगा नुपासदगी नुंगैसि यामथुना लाक्ला मतुंगा मैगजिन लपथोलगा नुंगैसि लोइन सिदोख्रे मखुत पारिबु नुंगैसु माना लैमो ओइना ओनथोकपसदा ममांगदा लेरिबु पुलिस नुपासदि ngakpदा लोइख्रे हौजेक माइकलना लैसदा शोरना काम मतमदा उफुलगुम्बा मयाम पाइथरक्तुना मफमसिबु लैसिन थाबगु ngauहन्दुना थमख्रे हौजेक पुलिस नुपासिगी अकोइबदा मिंगसेलना खाजिनबगी सकतमदा उहल्ली अदुगा माइकलना अकीबगी मसक ओइबा मोंगदि यामना खाकना खाकनासु नोक्सिलग्लिबानी नुपासिगी ममिता मिंगसेल लोइन खाजिनदुना लैबसिदा सेनफम खंगदबदगी लाउ लाउदुना कपतुना लंबी थीरी तबुदुबु अतोप्पा पुलिस नुपासिनदी माना तोरि मोंगसि ngakतुना येंगलगा लै अदुगा हंगलै करि नंग तोरिबदुबु अतोप्पा पुलिसना कपतुना हाइरी नंगी खोंजेल खक्तनि तारिबसे नंगु कदाइदा लैबनो मिस्टर नुपामसिना अइदि नंगी मांगदा लेपतुना लैरिबसिदी ngauro पुलिस नुपासिना कपतुना हाइरी मफमसदा मैजिक हाइबा मिसक अमा लैरे माना इबु ngahoलिबनी मसिदा पुलिस अमसिना कानानो मैजिक हाइबा मिसक हाइरिबो हाइदुना हेक हंगपु तंजासदा मनिंगोमदगी माइकलना अइनि हाइरमलगा सेनख्रे मस्तिगी नुपासिना नोंगै सतोक्तुना कोइबसदा कोइथि थीरी अदु माइकलना स्पीड यांगना मफमसदा कोइचेन चेनदुना सानै असुमता विसदा सनी सुंगकपदा लोइरमनी हौजेक पुलिस नुपासिना कोइथि थीरकपा मतमसिदा माइकलदी मथक थंग फक्लांगसदा कोकना मखारोमदा युंगथरगा चल्लिबनी मसुबदा सनी सिंगकतुना मंगोना मुन्नि येंगलगा लै पुलिस असुना लाउदुना हाइरी नतिक लेरगदि नंग अइ मांगदा थोलाउ माइकल नोक्तुना हाइरी अइदि मफमसिदा लैरेने ब्रो पुलिस नुपासिना हेक ओनथरकपा मा मखादा चोंगथरले अदुगा चाउरबु नोंगैम पुथरक्तुन पुलिस नुपासिना नमदुना लै पाखलबु पुलिस नुपासि खुथांगतुना लेबले अदुगदि माइकलना नोंगैसि कापथरकपा मतमदा कोंगोल ngaktoina पाइथरले मसि उरगा सनी सिंगकतुना येंगलगा लै पाखतुना मिक्लुसिला खांगम पुलिस नुपासना मागी नोंगैसि कापसिलै अदु माइकलना मागी हक्सांगसि उंगु मतमददि मागी मसादगी मसिंग यामलो खुनु क्यामा पाइथोलै पुलिस नुपासना नोतुना नोंगै कापसिनबदगी मागी नोंगै मरु लोइरे मस्तिगी थांगसुरिमा पाइखलगा माइकलदा लंगसिलै अदु माइकलना सु काट अमु पुथोलगा लंगलक्तुना थांगसुरिसदा थोमजिलहलगा पुलिस नुपासिगी फाइगलदा ओइना युहनख्रे मस्तिगी पुलिस नुपासि सेना खोल खांगदुना लावबो लैनाना लैमाइदा थरो ओन्दुना लै माइकलना संगसिलक्तुना नोक्तुना हाइरी मसिगी थांगसुरिसि नसादगी सतोकनु करिगुम्बा सलुबु तारबदि इ क्यामा हाइदोक्तुना नंग सोइदनमकि सिगनि मरमदुना नसा हिंजनबगिदमक्ता हॉस्पिटल खरा थुना चलौ असुम नोक्तुना हाइरमलगा मा अमुक संगसिनख्रे लैमाइदा तादुना लैरिबा चंद्रागी असिबा हक्सांगसु येंगली अदुगा तंजासदा नाइजिलमदि बेनु सुमफमस संगसिलली चंद्रा लैमाइदा तादुना लैबिसु उबदा माबु कैदोरबना हाइदना इंगित तौदुना सनीदा हंगली हौजेक माइकलना चंद्रागी मकोक्ता पानसिबु नोंगै मरुसिबु लथोकपीरे सनीना चंद्रासि अवैमकि सिरदरा खनबदा यामना पाखतपसु फावरी हौजेक माइकलना चंद्रागी नाकोंग म्यादा नक्सिन्दुना तपना कौरी नीली मस्तिगी सीदुना लेरमलबा चंद्रासि ज्ञान खंगता तारक्तुना होगलगलगा मनाक्ता लेरिबा माइकलगी शरमदा चाउख्रे माइकलना खुदिसु फकाइर मतुंगदा नोकफेट तौदुना हाइरी हाय अइना नंगबु निंगसिंगलकपदगी मफमसदा लाक्लिबनी अदुबु चंद्रानदी यानिंगदबगी मतौदा माइकलदा मुन्नि येंगदुना लै तंजासदा माइकलगी नाकोंगदा करिगुम्बा तारक्ले अदुगु माना हाइरै हौजिक मपानदा लाक्तुना लेरिबा मिसकसिना मुक कनानो असुम हाइबगा हौजिक उललिबसि नसियापा हारिबा मिसकसि मफमसदा यौसिलक्तुना लैरमले मा हौजिक वामा सेरमता ngang लैमाइदा खु कुन्दुना लैरिबनी मसिबु येंगलगा जगदीश मागी सीनियर ऑफिसर नुपीसदा फोन तौदुना हाइरी अखोइगी सारना सियापासे ngaurabra kainom tawre ऑफिसर नुपीसना हाइरै नखोइन लेरिबदु कदाइदनो हौजिमा आइगोंदा लोकेशन थारौ अइ याम थुना लाक्ना बतौगे मस्तिगी जगदीशना मखोइन लेरिबु मफमसिगी लोकेशन थाग्रे हौजिक नसियापासि मांग ताकबा हॉस्पिटल सिगी मनुंगदा संगसिलगली
ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯆꯟꯗ꯭ꯔꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯆꯟꯗ꯭ꯔꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯁꯅꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ ꯅꯪ ꯀꯩꯗꯧꯔꯕꯅꯣ ꯆꯟꯗ꯭ꯔꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯅꯥꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯑꯩꯒꯨꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯜꯂꯒꯅꯤ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯏ ꯍꯩꯊꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯑꯗꯨꯕꯨ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯝꯊꯔꯛꯂꯤ ꯈꯨꯗꯣꯟꯕꯤꯅ ꯏꯁꯤꯗ ꯂꯨꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯃꯥꯒꯤ ꯆꯤꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯎ ꯂꯧꯔꯤ ꯃꯁꯤ ꯎꯕꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯅꯥꯁꯤꯌꯥꯄꯥꯅ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯀꯤ ꯃꯆꯨꯁꯤꯁꯨ ꯑꯣꯜꯂꯝꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯌꯛꯁꯥ ꯑꯣꯜꯂꯦ ꯍꯥꯏꯕꯗꯤ ꯚꯦꯝꯄꯤꯌꯔ ꯑꯣꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯏꯀꯜꯅ ꯖꯣꯅꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯦꯐꯦꯁꯤꯗ ꯑꯇꯤꯊꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯖꯣꯅꯤꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯄ꯭ꯔꯀꯥꯁꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯜꯂꯒ ꯀꯣꯜ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯅ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯄ꯭ꯔꯀꯥꯁꯀ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯥꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯆꯤꯛꯄꯗꯒꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯨꯅ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯨꯝꯅ ꯑꯣꯜꯂꯛꯂꯒꯅꯤ ꯑꯗꯨꯅ ꯃꯥꯒ ꯊꯦꯡꯒꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈꯤꯒꯦ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯅꯪꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯒꯥꯏꯅꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯣꯜꯂꯛꯇꯨꯅ ꯁꯛꯇꯤ ꯐꯪꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯣꯟꯕꯗ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯥꯒ ꯊꯦꯡꯒꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯧꯖꯤꯛ ꯅꯥꯏꯖꯤꯜꯅ ꯃꯥꯏꯀꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯃꯤꯗꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯒꯗꯤ ꯃꯥꯏꯀꯜꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯪꯐꯥꯎ ꯐꯥꯎꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯂꯥꯏ ꯑꯃꯅꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯥꯁꯤꯌꯥꯄꯥꯅ ꯂꯩꯍꯧꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯀꯣꯟꯁꯇꯦꯕꯜ ꯖꯒꯗꯤꯁ ꯃꯗꯤ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯁꯤꯗꯤ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯖꯥꯠꯅꯣ ꯑꯗꯨꯒꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯃꯆꯤꯟꯗꯒꯤ ꯏ ꯇꯩꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯤꯑꯣꯏ ꯑꯅꯤꯁꯤꯕꯨ ꯍꯥꯠꯂꯤꯕꯁꯤ ꯅꯥꯁꯤꯌꯥꯄꯥꯅꯅꯤ ꯍꯥꯏꯕꯁꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯗ ꯃꯥꯅ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯥꯁꯤꯌꯥꯄꯥꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯕꯜ ꯖꯒꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨꯗꯤ ꯃꯥꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯆꯠꯈꯤꯕꯁꯤꯕꯨ ꯉꯛꯇꯨꯅ ꯖꯒꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯤ ꯅꯍꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯅꯪ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯥꯁꯤꯌꯥꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯨ ꯃꯥꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯨꯊꯣꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯒꯥꯏꯅꯖꯔꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯨꯃꯥꯔꯅ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯇꯤꯀꯦꯠ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯗꯕꯅꯤ ꯅꯪꯅ ꯀꯨꯏꯊꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯈꯨꯗꯣꯡꯊꯤꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯆꯟꯗ꯭ꯔꯅꯁꯨ ꯌꯥꯔꯦ ꯄ꯭ꯔꯀꯥꯁꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ ꯆꯟꯗ꯭ꯔꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯄ꯭ꯔꯀꯥꯁꯅ ꯀꯨꯃꯥꯔꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯌꯨ ꯃꯁꯤ ꯃꯇꯨꯡꯗ ꯖꯣꯅꯤꯅ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤ ꯖꯣꯅꯤꯅ ꯌꯥꯝꯂꯕ ꯁꯣꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯟꯗ꯭ꯔꯗ ꯈꯨꯠꯁꯤꯟꯅꯔꯦ ꯁꯅꯤꯅ ꯍꯪꯂꯤ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯆꯟꯗ꯭ꯔꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯡꯇꯛꯇꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯀꯊꯅꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯤꯁ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯄ꯭ꯔꯤꯁ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯕꯦꯁꯃꯦꯟꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯨꯡꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯅꯨꯡꯁꯤꯗ ꯏ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯇꯩꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅꯁꯨ ꯂꯩꯔꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯣꯡꯗꯤ ꯎꯠꯇꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯃꯆꯦꯠ ꯑꯃꯁꯨ ꯎꯠꯂꯛꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯏ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯃꯔꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃ ꯎꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯇ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯆꯤꯌꯥꯔꯁꯤ ꯎꯔꯒ ꯕꯦꯅꯨꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯅꯥꯏꯖꯤꯜꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛꯇ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃ ꯎꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯃꯥꯏꯀꯜꯅ ꯅꯥꯏꯖꯤꯜꯕꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯦ ꯅꯥꯏꯖꯤꯜꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯃꯤꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯅꯤꯅ ꯆꯟꯗ꯭ꯔꯗ ꯍꯪꯂꯛꯏ ꯅꯥꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗ꯭ꯔꯥ ꯆꯟꯗ꯭ꯔꯅ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯑꯣꯜꯂꯤꯕ ꯁꯛꯇꯤ ꯐꯪꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯈꯔꯔꯣꯝꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯊꯣꯛꯂꯣꯏ ꯅꯨꯡꯁꯥ ꯃꯉꯥꯜꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯒꯗꯕꯅꯤ
Sanina, adudi hauji kamdobu tabano. Madi hanadagi afaba mi oirakte. Mana nangumno onkiba tarabadi hene sathiba tamthiba misak haibadu oikragani. Asum wari sandringe Michael si mafam strengsilale. Adu gairi atopa ka hamada Charlie du phamdun lehuribani nangbu uraktabro. Aidi maga loinana aruba thaba amagi damakta sathiragani. Mayamda bhab tana bhaijiramni. Hojikta maithong maseda mu ulakhiba misak adugi mamingni Charlie hairibasi. Hojik Michael na Chandra gi manak sangsilaktuna hairi. Hey sweetheart. Ai sathirage hairibisu nangna khamlaroidro. Adu Chandra sti karibata thausadana mangona yenglaga lai. Hojik Michael na mangona kiss tawna bagi damakta sangsilubda khazai da thakre. Mastigi Michael si ikai phawbu loina sani kangbu do onsilaktuna somu puthoroktuna benu do pisili. Adu gairi madugi darkar soidan lakani. Adu gai wafam ma haige. Mastigi nu pisigi manaktagi yari mukhaina khoi thun lapthokna bhona gadawani. Magase yamna khudong thiningai oibi misakamani. Maruina nanga sini mangondagi yam thun lapthokka doribasi haiduna sani da phongdoli. Masing matungda mana khoba khurga magi magic ki power sino dona mafamstigi mangre. Nakalamadana police ki team na Chandra kangbu si gadai da leikhrabona haiduna yamna kana thi humbagi thawak satharibani. Makoina thokriba gari si gadon satpano haiduna CCTV footage yenglakpa matamda makoigi lepham khangkhre. Aduga mafamsida jagdi sari bunu pasu leiribani. Mana Chandra kangbu leiriba mafam oriba Holy Grail Cafe haina iriga nasiapa gi mafamda message hadun khangangre. Nakalamadana nasiapa si tumina phamlagu wakhalamda ungdun leiri. Tanchasta magi mama kamanung sangsilaktuna mangonda munni yenglare. Nasiapa no phet torga kaidore ima. Sidalakga phamo ai imaga kariguma wari khara sanaba pami. Mastigi mamana magi manakta sangsilaktuna phamlare. Nasiapa no phet tawduna mamani ye. Aduga maithong silukthaduna muleikre. Aduga yamthuna mamagi manakta sangsilaktuna mama si khangpre khangi. Aduga hairi ai mitchidi yengui ma aingonda kari ahong bulai. Akoista koyeng yenga hairi aina tariba khonjel sing si ima su tawra. Adubo imana taba ngamdaba khonjel kya ma aina taribani haibsi imadi khanglam loi. Aduga marama khatari madugi tawunga nupi officer do ngasi su aibu phuna nabagi damakta igi thabuk mafamda lakhi. Ai hakchang nabana nongoi maro ahum kapkhibani. Tawudu yengu ai hakchang de shokhibagi hobatun leiba mafam phawba leite. Magi batos mama su pakhan mangond yengdun lei. Nasiapana aina hairu wafam su imabu bhab taribra. Mr mamana ngaka haiduna ai bhab ta de haiduna phomdoi. Mustigi nasiapana imada matau karam na ai wafam su bhab ta hangadabuno haiba khangdre. Adubu wafam amadi munna khangjillu. Masyar magmara noktur makhatari ai se kanamatana hat pangamlaroi. Kanamata da ina kirubagi darkar leitre. Adubu ngasi haibunu bitasidigi leiba miyamasna ingonda soidin maki kinaragani. Ai bapana hairam wafam adu niksinglibra. Madudi miyambu ki hen bai wafam asna sanman tawnanaba haibadi respect tawnanabagi maram amani haiduna. Madugi respect aduna mamai thangda bhakti haibudu do olai. Adunadi ai se Bhagavan haibudu oirabani. Haibadi Ishwar haibudu oirabani. Lakning makana laksnu aibu maithi bapiwa hatopang ngamgadaba nate. Mr. Mama si masana pabu kini yenglaga lei. Nasiapa na makhatari karigumba ai se Ishwar oiragadi nahakasina Ishwar gi mama haibudu oirabani. Marmaduna ima nangdi aiga matam supada adum leiminagadabani. Masyarduna mama gi khutta pairaduna sielibi singlis de munni yengba horale. Kimanbadigi mama si hausi thak thak niktur kirabani. Asumna sinna simam sintraga amu ulakpa matamdadi magi mama si sidun leimaida taharga leiramle. Aibidi nasiapana i thakibadagi mama si siribani. Mana khanjaruribana kariguma mana mama da siktuni i thakpa tarabadi madudagi infection thoktuna mama su madawna sakti leba misak moirakadra haina khalubani. Tobudubu mangondagi sangliba virus asidi mama gi haksangsna pubu thangamdabadagi sikhibani. Asumno oirakani haibasidi nasiapana su khalude. Mastigi songleba nasiapana leimaida khutum su sudun leiri. Aduga magi phonus di yangpa matamda ngasai jagdishna Chandra gi lepham oriba Holy Grail Cafe hani iduna tharkibasi thengnaruwe. Mastigi nasiapa si mafam adu chatnanabagi damakta sem sari. Nakalamadana Chandra gi kamun leiri mafam su ulei. Mana photo mu puthoktana sani du ulei. Mayamda bhab taraba haijaramge. Mafam sta mana putholiba photos ni mamangda benuni yenge tobuda munkhiba aduni. Aduga ngakli wafam amana yamma liriba photos da yawriba misak si hojik hojik mafam sta leiriba sani ga sakchap manaba misak amani. Masibu yenga sani ni khonjel niktuna masidi aiga sakchap manai. Chandra na mahagase aigi boyfriend ni. Aibadi maga nungsinaba nupani haidana phongdokpani. Magi mamingna Michael Joseph kawi. Ngasidagi sahi kya mamang aibadi 1905 ki matamda akhoi ni sinungsinarami. Aina su mahagse aduki batik pamjai. Sani nanglai adudi makhata wari di kamdokraba. Chandrana inspector nasiapa gumba phatraba British officer mana aibu hatna nabagi damokta aigi tungdagi lona nongoi kapsilakibani. Matamaduda Michael na sungsilaktuna nongoi marudu mangonda palankibani. Sanina adudagi di kamdokraba. Chandrana mafamaduda mahak adum sire. Aina mabu kan mangam hodre. Aduna hojik su aigi thamoida magi damakta khanbada ningamdaba kyam phaudun leiribani. Asuna magi wari starga sani gi thamoida su nungai taba phaure. Mastagi Chandra gi khut istamana pairai.
ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯟꯗ꯭ꯔꯅ ꯁꯅꯤꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯁꯤꯈ꯭ꯔꯕ ꯃꯥꯏꯀꯜꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯉꯛꯇꯨꯅ ꯁꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯖꯣꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯕꯨ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯒꯦꯡ ꯂꯤꯗꯔ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯆꯨꯡꯁꯤꯟꯅꯔꯒ ꯒरुꯗꯥ ꯐꯣꯔꯁ ꯀꯧꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯑꯣꯏꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯈ꯭ꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯒꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯅꯤ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯄ꯭ꯔꯀꯥꯁꯁꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯃꯥ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥꯔꯦꯞ ꯂꯧꯔꯁꯤ ꯃꯁꯤ ꯌꯥꯔꯝꯂꯒ ꯖꯣꯅꯤꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯅ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯑꯩꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯃꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯒ ꯒरुꯗꯥ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯒरुꯗꯥ ꯐꯣꯔꯁꯅ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯅꯆꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯒरुꯗꯥ ꯐꯣꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯄꯨꯂꯤꯁꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯖꯣꯅꯤꯅ ꯄꯨꯂꯤꯁꯁꯤꯡ ꯆꯪꯂꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨ ꯃꯥꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯑꯀꯣꯏꯕꯗ ꯄꯨꯂꯤꯁꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯅꯪꯕꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯧꯔꯕꯁꯨ ꯁꯅꯤꯕꯨꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯅ ꯁꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯄꯨ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯅꯣꯡꯃꯩ ꯃꯈꯜ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯔꯨ ꯑꯁꯤꯅ ꯃꯤ ꯁꯤꯍꯜꯂꯣꯏꯗꯕ ꯋꯥꯟꯊꯒꯗꯕ ꯃꯔꯨ ꯃꯈꯜ ꯑꯃꯅꯤ ꯅꯣꯡꯃꯩꯁꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯅꯤꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔ ꯅꯪ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯆꯟꯗ꯭ꯔꯅ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯁꯅꯨ ꯌꯥꯔꯤꯕꯃꯈꯩ ꯅꯪ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯃꯁꯤ ꯌꯥꯔꯝꯂꯒ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯅꯣꯡꯃꯩꯁꯤ ꯄꯥꯏꯗꯨꯅ ꯊꯃꯣꯏꯗ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯗ꯭ꯔ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯁꯣꯛꯄꯟ ꯀꯔꯤꯃꯠꯇ ꯌꯥꯎꯍꯜꯂꯣꯏ ꯅꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯒरुꯗꯥ ꯐꯣꯔꯁꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯨ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯣꯡ ꯀꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯁ꯭ꯃꯣꯛ ꯕꯣꯝꯁꯤꯡ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯈꯣꯏ ꯆꯠꯂꯛꯄ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤ ꯂꯦꯞꯇꯨꯅ ꯆꯟꯗ꯭ꯔ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯑꯃꯗ ꯋꯥꯟꯊꯅꯕ ꯃꯔꯨ ꯀꯥꯞꯂꯛꯄꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ ꯋꯥꯟꯊꯅꯕ ꯃꯔꯨ ꯌꯥꯎꯔꯕ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯋꯥꯟꯊꯍꯜꯂꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯅꯤꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯟꯗ꯭ꯔꯗ ꯁꯣꯛꯂꯝꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯃꯅꯨꯡꯁꯤꯗ ꯆꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯆꯟꯗ꯭ꯔꯅ ꯇꯞ ꯇꯥꯅ ꯐꯨꯒ ꯂꯣꯏꯅꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤ ꯀꯥꯞꯇꯨꯅ ꯋꯥꯟꯊꯍꯜꯂꯦ ꯃꯥꯅ ꯊꯥꯗꯣꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯥस्क ꯑꯃꯗꯤ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯛꯄꯁꯤ ꯎꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒꯖꯦꯟꯗ꯭ꯔꯅ ꯊꯥꯔꯛꯄ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯤꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯂꯦ ꯕꯦꯅꯨꯒ ꯅꯥꯏꯖꯤꯜꯒꯅꯗꯤ ꯃꯥꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯌꯥꯕꯗꯧꯗꯅ ꯃꯥ ꯆꯦꯟꯊꯣꯔꯛꯂꯦ ꯁꯅꯤꯒ ꯆꯟꯗ꯭ꯔꯒꯁꯤ ꯉꯥꯏꯍꯥꯛ ꯃꯤꯆꯥꯟꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯆꯟꯗ꯭ꯔꯒꯤ ꯍꯥꯔꯠꯇ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯣꯏꯔꯝꯂꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯟꯗ꯭ꯔꯒꯤ ꯍꯥꯔꯠ ꯃꯄꯥꯁꯤꯗ ꯅꯣꯡꯃꯩ ꯈꯞꯆꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯇꯥꯈ꯭ꯔꯦ ꯃꯁꯥꯗ ꯆꯦꯅꯥꯈꯣꯜ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯜꯂꯒ ꯇꯨꯔꯛꯏ ꯃꯆꯤꯟꯗꯒꯤ ꯏꯁꯨ ꯑꯣꯔꯦ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯂꯩꯃꯥꯏꯗ ꯎꯞꯅ ꯇꯥꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯤꯅꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯅꯁꯨ ꯁꯅꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯥꯏꯖꯤꯜꯒ ꯕꯦꯅꯨꯒꯅꯁꯨ ꯃꯥꯕꯨ ꯂꯦꯞꯇꯅ ꯀꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯅꯤꯁꯤ ꯀꯥ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯥꯗꯒꯤ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯏ ꯄꯦꯀꯦꯠ ꯑꯃ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯏ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯁꯅꯤꯅ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯣ ꯅꯦꯒꯦꯇꯤꯚꯀꯤ ꯏꯅꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯛꯊꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯗꯒꯤ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯅ ꯄꯦꯀꯦꯠꯇ ꯌꯥꯎꯔꯤꯕ ꯏꯁꯤꯕꯨ ꯊꯛꯂꯝꯂꯦ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔꯒꯤ ꯍꯛꯆꯥꯡꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯒꯤ ꯊꯕꯥꯛꯀ ꯊꯤꯟꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯐꯨꯊꯔꯦ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯧꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯈ꯭ꯔꯕ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯆꯟꯗ꯭ꯔꯥꯒꯤ ꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯪ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯆꯠꯂꯨꯕ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏꯗꯧꯅ ꯁꯛꯇꯤ ꯂꯩꯕ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯥꯅ ꯅꯥꯁꯤꯌꯥꯄꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯄꯨꯊꯣꯔꯛꯏ ꯅꯥꯁꯤꯌꯥꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯅ ꯎꯅꯕ ꯄꯥꯝꯂꯤꯕꯁꯤ ꯆꯟꯗ꯭ꯔꯥꯅ ꯅꯥꯁꯤꯌꯥꯄꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯝꯂꯒ ꯆꯟꯗ꯭ꯔꯥꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯅꯥꯁꯤꯌꯥꯄꯥꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯔꯠꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯅꯥꯁꯤꯌꯥꯄꯥꯅ ꯀꯥꯎꯊꯣꯔꯛꯄꯗ ꯃꯥ ꯄꯤꯂꯔꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯁꯤꯌꯥꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯜꯂꯒ ꯇꯥꯏ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯆꯟꯗ꯭ꯔꯥꯁꯤ ꯍꯧꯒꯠꯂꯛꯏ ꯑꯃꯨꯛꯀꯁꯨ ꯅꯥꯁꯤꯌꯥꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯛꯇ ꯀꯥꯎꯕꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯝꯗ ꯆꯞꯇꯨꯅ ꯃꯥꯕꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯥꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕꯁꯤ ꯁꯅꯤꯅꯁꯨ ꯅꯥꯀꯜꯗꯒꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯔꯕꯅꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯅꯥꯁꯤꯌꯥꯄꯥꯕꯨ ꯀꯥꯎꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯥꯛꯇ ꯈꯣꯡꯑꯅꯤꯅ ꯀꯥꯎꯕꯗꯒꯤ ꯐꯛꯂꯥꯡ ꯐꯛꯀꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯤꯚꯝꯗ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯧ ꯆꯟꯗ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯨ ꯑꯁꯥꯡꯕ ꯌꯥꯅꯤ ꯏꯟꯊꯣꯔꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯟꯈꯠꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯅ ꯃꯥꯕꯨ ꯐꯨꯈ꯭ꯔꯦ ꯆꯔꯝꯗ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯐꯛꯂꯥꯡꯗ ꯐꯨꯖꯤꯜꯍꯜꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯌꯥꯡꯂꯕ ꯁ꯭ꯄꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕ ꯃꯇꯝꯗ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯅꯥꯁꯤꯌꯥꯄꯥꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯁꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯁꯤꯌꯥꯄꯥꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯤ ꯃꯥꯅꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯆꯟꯗ꯭ꯔꯥꯅ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜꯁꯤꯁꯨ ꯃꯥꯅ ꯇꯥꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯄꯗ ꯁꯤꯠꯇꯨꯅ ꯄꯥꯏꯊꯣꯔꯛꯏ ꯍꯟꯗꯛꯇꯤ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯆꯣꯛꯊꯔꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯅꯤꯗꯁꯨ ꯌꯦꯡꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯥꯁꯤꯌꯥꯄꯥꯅ ꯃꯥꯕꯨ ꯆꯤꯡꯈꯠꯂꯒ ꯆꯤꯡꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯐꯨꯖꯤꯜꯍꯜꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯅꯥꯁꯤꯌꯥꯄꯥꯅꯁꯨ ꯈꯪꯂꯦ ꯃꯉꯣꯟꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯟꯗ꯭ꯔꯥꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯂꯒ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯃꯃꯥꯏꯗ ꯐꯨꯍꯜꯂꯤ ꯑꯁꯨꯝꯅ ꯆꯥꯛꯊꯦꯛꯄꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯟꯗ꯭ꯔꯥꯁꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯅꯥꯁꯤꯌꯥꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯪꯁꯥꯔꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯛꯇꯤꯁꯦ ꯇꯥꯟ ꯆꯥꯔꯨꯗꯨꯅ ꯐꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯕ ꯁꯝꯔꯥꯖ ꯑꯃ ꯂꯤꯡꯈꯠꯂꯒꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯄꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯅꯤꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯅꯥꯁꯤꯌꯥꯄꯥꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯅꯥꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯕꯨ ꯊꯝꯂꯝꯂꯒ ꯁꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯅꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯔꯨꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯥꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯏ ꯆꯟꯗ꯭ꯔꯥꯅꯁꯨ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯑꯁꯤ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯥꯏꯖꯤꯜꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯥꯏꯖꯤꯜꯅ ꯊꯥꯡꯁꯤ ꯂꯧꯈꯠꯇꯨꯅ ꯆꯟꯗ꯭ꯔꯥꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯕ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯗꯨꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯏꯖꯤꯜꯒꯤ ꯆꯔꯝꯗ ꯅꯥꯁꯤꯌꯥꯄꯥꯅ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯔꯝꯂꯦ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯅꯥꯁꯤꯌꯥꯄꯥꯅ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯀꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅꯤ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯥꯡꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯗꯣ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯁꯇꯔ ꯅꯥꯁꯤꯌꯥꯄꯥꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯄ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤꯁꯨ ꯅꯈꯣꯏꯒꯨꯝꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇꯔ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯆꯟꯗ꯭ꯔꯥꯅ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯅꯪ ꯑꯁꯦ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯅꯥꯁꯤꯌꯥꯄꯥꯅ ꯌꯥꯝꯅ ꯊꯨꯅ ꯅꯥꯏꯖꯤꯜꯕꯨ ꯏꯟꯊꯣꯛꯈ꯭ꯔꯒ ꯊꯥꯡꯁꯤꯅ ꯆꯟꯗ꯭ꯔꯥꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯁꯅꯤꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯟꯗ꯭ꯔꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯃꯥꯟꯅꯕ ꯕꯦꯅꯨꯅꯁꯨ ꯁꯅꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯅꯥꯁꯤꯌꯥꯄꯥꯅ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯁꯤ ꯕꯦꯅꯨꯒꯤ ꯅꯪꯒꯜꯗ ꯑꯣꯏꯅ ꯌꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯕꯦꯅꯨꯒꯤ ꯅꯪꯒꯜꯗ ꯌꯨꯔꯤꯕ ꯊꯥꯡꯁꯤ ꯁꯠꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯅꯥꯁꯤꯌꯥꯄꯥꯅ ꯃꯉꯣꯟꯗ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯊꯣꯛꯇꯨꯅ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯌꯥ ꯑꯅꯤ ꯁꯥꯡꯗꯣꯛꯇꯨꯅ ꯇꯝꯊꯤꯔꯕ ꯚꯦꯝꯄꯤꯌꯔ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯥꯁꯤꯌꯥꯄꯥꯒꯤ ꯊꯕꯥꯛꯀ ꯊꯥꯡꯅ ꯊꯤꯜꯂꯦ ꯊꯥꯡꯒꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯡ ꯃꯆꯩ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯥꯔꯠꯇ ꯌꯨꯍꯟꯗꯨꯅ ꯊꯝꯃꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯆꯟꯗ꯭ꯔꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯕꯦꯅꯨ ꯑꯁꯤ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ
mayamda bhap tana bahai jaramge nasiapa gi heart yudun leiriba thang shori si satokhiba tarabadi sire haidun leiruraba mahak se soidna maki amuka su hingalakadori bani maramaduna yudun leiriba thang shori si satokpa sungya yade habisimadi mayamna khangjin biu tanjasta joni sengsilakton hairi michael amadi charlie do mafam sta leitre makhoi di chalamle nangna ingon da taklam gada bahai bubu makhoi sing si mafam kadai da purakadaba no haibaduni nakal badana geng leader oibunu pasu lei mana constable jagdish ta phone tawduna hairi kamdore mi loina sikrabara masda jagdish na kumi manung de sanction ki pamata hujik phaw ma pan tholakte pun sikraba male masda geng leader sin sauna adu argadi nangna sama hujik mak sanction duri yenglu so masi mutung da jagdish na police officer ani ga manung ista sanction lakpa matam dadi garura force ki commando makai loina wan thaduna tar ga leiramle nakal badana nasiapa gi haksang sibu mafam amda puraktuna yamna section na thamjili magi haksang hapsin thiba box asi gi mamaida angak makhal gi silam sunamli प्रकाश हारिब नुपासी सुमा फमसते लेरमले होजिक सनीना हंगली चंद्रा मसी मखा तारक थबक करी तौगनी हाइदुन नंगना खल्लिबनो चंद्राना मफमसदा आइना तौगदब थबक खर वाली मदु सिंगदु लोइरमला मतुंगदा मफमस थादोक्तुना इसाथ्रगनी सनीना खोंजेल निक्तुना करिगुंबा आइना नंग वारी साना निंगक पतारबसु फोन फाव तौरक यार रोइद्रा चंद्राना यार रोइ हाइदुन खुमलै मस्तिगी सनीना आई नंगबु थमुइ सिंग नुंगसी हाइगे हाइदुन हेक तौरकपगा चंद्राना मंगोन सेसेट कोनसिनख्रे अदुगा हाइरै नंगबुदी आइना मतम सुपगी निंगसिंगदुना तदुम लैगनी मरमदी नंगसे अफब मिसकमनी तंजास्ता गाड़ी मनुंग दियावरि वेनुना चाइना खोल खांगदुना हाइरै आइबु खिता थुना हॉस्पिटल पुबिउ चाइना खोल सि खांग मंगमद्रे चंद्राना मंगोन कापसिन खिबु मोरफिन अदुगी मगुन हंथरकलमनानी अदुना नि मंगोन चाइना खोल लागिबसि अदुगा सनीदा हाइरै नखोय याम थुना मफमस्तिगी सटख्रो मस्ता सनीना चनिंगदा चंद्रागी मनाक्तगी थलले गाड़ी दा काखलब मतुंग दसु सनीना चंद्रादा दुम येंगलग लै असुना मखोयगी ति मसी मफमसि थादोक्तुन सटख्रे चंद्राना थमोइदु नुंगाइतब फावबग लोइनना ममितम पिलंगदुनि येंगलग तुमिना लेपतुन लेहौई असुन उटपग लोइनना फिल्मस्ति मतंगस्त लोइसिले अदुबु पोस्ट क्रेडिट सिन नममु उलै मतंगस्त उलगिब सक्तमसि ngasai mamangda yaukra wari ma amu hangatuनु उलगबनि आइबदि फिल्म येंगलिब खोइना उख्रबनि जोनी हारिबु नुपासिगी होली ग्रेल कैफे हारिबिसि मनुंगदा गैंगस्टर खरा संगसिलक्तुना हाइरखिबनि यासिनबम पोरक्सि हाइद्रो वाफम हाइनखिबनि महाक अदुबु लागलब्रा मिस्टर जोनी न खुमखिबनि ngahakta ngaibiu ma soidna maki laglagani मसी मतुंगदा गैंगस्टर कांगबु सी लैनुंगदा लेरिबा बेसमेंट की काम मनुंग पुसिलक्ले मखोयगी टीम मेंबर अमा सौक्रीदु पुंदुना थमलिबसि उरे मखोयना हेक मनुंग संगसिलक्पगा बेसमेंट की थोंग सि लोनसिनखि गैंग लीडर्स ने संगसिलक्तरो माग मीसु ज्ञान ताननबगी दमक हौदोले अदुगा हंगली नंगोना तौरिबसि कानाना नुपासना कप्तुना हाइरी कानानो खंगदब मिसक अमन पुनबनी आइदी कीबदु लोइरबनी मफमसि खिततुना पुथोकपियु असुना माना कप्तुना फोंगदोलिबनी तंजास्ता हुई मखोन तारे अदुगा दियेंग थोखिबदा ngasai mamangदसु उख्रबा सोइनाइरबा हुइदु ओइरमले अदुगदी ममाइदा माइखुमु पनुपा मा मफमसि संगसिलक्ले गैंग लीडर्स लाउदुना हाइरी ए नंग कानानो आई कानानो हाइबसि नंग खंग्रबाले मइस्ता पुन्नुन लेरिबु पास्ट कप्तुना हाइरै मसि मियोइबा नते यामतम थिबा जीव मखल अमनी होजेक माइखुमु पुनपासिन संगसिलक्तुना मागि नंगल थेलिबु थांगन सि लौथोक्तुना मखोइदे एटेक तौननबगी दम सेम सादुना लै गैंग मेंबर सिंगसिन मंगोन फुननबगी दम सेंसलै अदुबु पासना थांगसे हाइ हाइद्र यामतम थिमोंग मियोइ सिंगसु हातोकले मसि मतुंग गैंग मेंबर अनिना मखदु नंगै पाइदुना नुपासता कापसिली अदु मान पाइरु थांगसि स्वीट यांग हाइदुना नंगै मरु सिंगसु लोइन गाक्थोइ थांग मन तुन गैंग मेंबर अमदि युदुन हातोले नुपा मन लेप्तन मंगन नंगै कापसिली अदु थांगसे हाइ हाइदुन सेंसिलगा बोम मचा म खायन्द्र मफमस्ति माक मांगख्रे खंगुदुन थोलग नुपासि नंगन द थांग लेंग्दुन माबु हातोले मखोइ म्यामगि लीडर ओइबु नुपासि सुनु मै सतोक्तुन काबलै अदु स्टार की शेप मान मखुलाय मलंग पुदगी माक शरमद युदुन लै माइद तुरे चौकरीद पुंदुन लेरिबु नुपासि किमन बदगी यामना खंग लाउरी सिरमदाई खोंजेल थक थक निपुग लोइना गैंग लीडर्स न हंगलै नंग कानानो मिस्ता सखंग द पुपासना मागी माइखुम फी सि लौथोरले मयम द भापता न भाइजरंगे ngasai mamangda maithong maserama utkibu nupado mahagasini magi mamingna Charlie haina kawi mahagasi maming lereba South Indian actor Dulquer Salman haribu nupaduni film sigi producer oiriba misag sisu mahangni hojimana pakhum piri ayese asibagi lai haibuduni mayamda wafam amuga khanganjari ngasai sani kangbuna basement da sangsilak matamda I kayamta idun leramli budu masida Charlie na mi hatkibagi thokdok thokiba sinani haibasi film yengliba khoina su bhap tare mataw sumna utpagaloina phajjaraba film si matangsta loisille लोका चैप्टर 1 चंद्रा हरिब फिल्म सिदा फोंदोक्तना वारी क्याम लोसिन्दुना थमलमलिबनी मसिगी अरुनबो वारी सिंग से चैप्टर 2 द सोइदनमकि मयामना खंगबिरगनी हाइबो वाफम सु थमजरी अदुना हायेंग चैप्टर 2 की फिल्म अदुना हेक रिलीज तौरपगा सोइदनमकि एक्सप्लेनेशन की वीडियो पुजरके ngasiगी आइगे एक्सप्लेनेशन सि कमदोबगे हाइबदु कमेंट बॉक्स दा थंबिरमु आइना हाइबदु सोइकिबलान किबमदि सि थौबु याव मतमदा मयाम तंगाक पिउ हाइबो वाफम थमजरी वीडियो बु लाइक तौबु अमदि शेयर तौबु सु कौबिगनु मतौ सुना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबिनबगी दमक ताइगी मूवी स्टोरी मणिपुर हाइब चैनल सिबु सब्सक्राइब तौबिउ मसिगे लोइना ना ngasiगी वीडियो सि मतांग sta लोइसिनजरगे संजित शर्मा मयाम बो अमुखन्ना खुरुमजरी।